Lamdam masida separate administration amasung statehood talakliba ase BJP na Manipur gi miyam da piba khudol ne hauzik thokliba irang ase BJP na luchingba lengak leitraba matamda ta loishinba ngamgani haina Janata Dal United Manipur gi spokesperson Dr. Nimaichand luang na phongdorakle wafam ase ngasi opposition da leiba political party tarana sinduna Manipur da hauzik oriba fibam asigi matangda Manipur Press Club ta pangthokpa pau gi mifam amada mahang na phongdokhibane Political party taragi mihut khara yauna pangthokhiba paugi mifam aduda Dr. Nimaichand luang na hai hauzik thokliba irang ase BJP na luchingba lengak ase leitraba matam adu khakta oithokani wafam ase mathang chahida pangthokadoriba parliament mikhalda mayek sengna khangnakani mikhal asida BJP na luchingba lengak amuk halaklaroi maramna Manipurda thokliba irang ase matam chuppagi oina loishinduna chingtam anigi marakta chayetnaba amata leiraroi hauzik thokliba irang ase loishinabagi pandamda wakhalon manaba political party tarada pullaga haukiba tang taraga humdoida peace rally ama chatuna governor da memorandum ama pisinaba honakhe numit aduda lona yaroidaba moongda ahenba thabak karishu tawkiba leite laibak thibadi numit aduda police ka khara muknaba thokiba adugi matangda naha khara fanaba police na chathariba thawok asi laibak thibani Manipura separate administration demand tawriba Kangpokpida nupi miyamna tokhai tarage haiduna khongjang changsiliba irang asiga mari leinana Churachandpurda thokiba rape case amade minister Khemchan gi yumda bomb bokhai halamba thodok sing adugi matangda lengangna kari action lokhatpa leikhrabage haina Dr. Nimaichand luangna lengaki mafamda hanglakle Hojiki Palim Sarkar asidi BJP khangtagi yenga panmani hojiki tholiba mayam aidi Khemchan gi mayamda kapi so BJP kangpur kapur muni khaline अखोइन ताबला खेमचान होइसी सरकार मनुंग खरे बिरात ओना खरो खरे लई जुतायबा अनु तोरकने बा केनबा नि थाजल कापरे को खंगदेबा अदु सुरम गरेबा अदु पुलिस की लोई खंगनी अदु को ममयाम दो एक्शन लोबी यो होजिकी मणिपुर जे थोरीबा होजिकी मणिपुर वारिब से खरा फाना पाइन सच्चबा प्रोसेसन चतबा रैली चतबा मदुकी धरना खरा तोजबा कांगुदा फार का तोबदो कोई कंडेम तवी Paugi mifam aduda saru yakiba MPCC ki Vice President Harisor Goswami na hai state asigi ching amasung tamda tongan ba law ani chatnare haina miyamna ngangnariba ase haujikti law ahum chatnare madudi tampakta BJP na yaba amasung yadaba tongan ba law ani gi mathakta chingda chatnariba law asigani Haukiba tang tarago humdoida political party tarana sinduna chatkiba peace rally aduga mari lainana NSUI gi member taruk police na fazin kibagi thawong adu akana moona condemn tawi police ki custody da lairiba makhoi taruk adu numit adu da thokiba thodok aduga kari gumbai hiram amata da mari lainade amaromda Sega Road Konjeng Hazari laikai da thokiba nongmai kapsin bagi thodok adu da nupi ama yauna miyoi manga asok apan nangkiba adugi matang da de laigang na kari action lokhatlabagi haibadu miyamda khangangada bani haina Harisor Goswami na makata na phongdokhe Fariba pulliba toriba singnariba se akogi Manipur Prajadani political party taradani aduna masi akoi miyam na su asigi makhoi sing asi condition yaudana thadok naba honorakpa changchalakpa yeu singda miyam na su mateng pangbiu haiba appeal lamasu ayak mayang phumda thamjage hojik chathariba pot ase undeclared emergency ni undeclared adugumba PR ni president rule ni masideda mayamna di haiba yai Congress party amasung like minded party na PR gi matang hairka matamda ai adu matang da sanghan jaroi adubu lairi film chidi akoi yu chai humpu henjare PR mari manga rak thengnar putna ngasigi phibam ji yona PR matamda amukta tawgidri amukta thokidri it is unprecedented in the history of Manipur even in the akoi history of PR haibu yai PR president rule thamba emergency thamba matamda siuma potase amukta thokidri masidi yam sathiba makhan ge dumba dictatorial oiba adumba sasoni